ꯐꯔꯦꯅ ꯃꯥꯅ ꯂꯩꯅ ꯄꯤꯖꯅꯤꯡꯕꯅꯤꯅ ꯄꯤꯖꯔꯛꯀꯅꯣ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯅꯤ ꯍꯌꯦꯡ ꯑꯗꯨꯏꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯅꯪ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥ ꯁꯦꯁꯦ nga ꯍꯥꯏꯔꯣ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯂꯥꯗꯤ ꯂꯨꯄꯥ 10 ꯍꯥꯏꯗꯤ ꯀꯌꯥꯅꯣ ꯁꯣꯅꯣ ꯃꯁꯤꯡ ꯊꯤꯔꯤ ꯌꯦꯡꯅꯦ ꯃꯈꯨꯠꯇ ꯈꯪꯗꯦꯗ ꯑꯩ ꯃꯅꯤꯄꯨꯔꯤꯒꯤ ꯊꯤꯕ 1 to 10 ꯗ ꯍꯥꯏ ꯉꯥꯎ ꯆꯥꯎꯅꯦ ꯑꯩ ꯋꯥꯀꯤꯡ ꯍꯜꯂꯛꯑꯣ ꯌꯦꯡꯉꯨ ꯁꯦꯇ ꯂꯩ ꯃꯣꯏ ꯍꯣꯏ ꯍꯧꯒꯠꯂꯣꯅꯦ ꯆꯥ ꯄꯨꯔꯛꯑꯒꯦ ꯑꯁ ꯆꯪꯅꯦ ꯑꯁ ꯏꯪꯕ꯭ꯔꯥ ꯑꯗꯨꯁꯨ ꯋꯥꯀꯤꯡ ꯆꯠꯅ ꯍꯜꯂꯦ ꯑꯍꯨꯝ ꯁꯦꯊꯔꯦ ꯈꯨꯖꯤꯁꯨ ꯃꯌꯥꯏꯗꯁꯤꯅ ꯅꯨꯡꯗꯥꯡꯒ ꯂꯥꯏ ꯁꯥꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯦꯁ ꯍꯧꯒꯠꯂꯣ ꯑꯗꯨꯝ ꯇꯨꯝ ꯂꯩꯔꯣ ꯅꯪ ꯆꯥꯒ ꯊꯛꯑꯔꯣꯏ ꯍꯥꯏꯔꯣ ꯑꯉꯥꯡ ꯑꯅꯤ ꯌꯦꯄꯤ ꯍꯧꯔ ꯄꯨꯕꯤꯔꯒꯦ ꯉꯁꯤꯁꯤ ꯌꯦꯄꯤꯅ ꯑꯣꯏꯅ ꯇꯧꯔꯒꯦ ꯅꯥꯁꯇꯥꯁꯦ ꯀꯩꯅꯣ ꯁꯥꯏꯀꯜꯅ ꯆꯠꯂꯤꯔꯣ ꯉꯁꯤꯗꯤ ꯒꯥꯔꯤ ꯄꯨꯔꯛꯇ꯭ꯔꯕꯣ ꯁꯥꯏꯀꯜꯗꯤ ꯍꯦꯜꯃꯦꯠ ꯀꯧꯈ꯭ꯔꯦ ꯑꯩ ꯍꯧꯗꯣꯛꯑꯝꯃꯒꯗꯤ ꯌꯦꯡꯉꯨꯅꯦ ꯍꯦꯛꯇ ꯆꯥꯂꯧ ꯆꯠꯂꯤ ꯃꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯗ꯭ꯔꯤ ꯃꯥꯂꯦ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯁ ꯏꯪꯃꯟ ꯂꯣꯏꯍꯦ ꯃꯄꯥꯟꯗ ꯊꯣꯡ ꯂꯣꯟꯁꯤꯟꯒꯦꯕ ꯈꯨꯏꯪ ꯑꯃꯅꯤ ꯃꯄꯥꯟꯗ ꯀꯩꯅꯣꯅꯦ ꯈꯨꯏꯪ ꯑꯃ ꯍꯥꯏꯕ ꯈꯨꯏꯪ ꯑꯃ ꯊꯕꯛꯀ ꯁꯨꯗ꯭ꯔꯦ ꯄꯨꯡꯏꯪꯇ ꯏꯪꯈ꯭ꯔꯦ ꯑꯩ ꯕꯥꯔ ꯁꯤꯒꯤ ꯋꯥꯁꯦ ꯍꯟꯖꯤꯟꯅ ꯂꯩꯔꯦ ꯊꯕꯛ ꯁꯨꯗ꯭ꯔꯕꯅꯤꯅ ꯊꯕꯛꯁꯨ ꯁꯨꯗ꯭ꯔꯦꯅꯀꯣ ꯑꯗꯨꯅ ꯄꯨꯡꯏꯪꯇ ꯏꯪꯈ꯭ꯔꯦ ꯃꯌꯥꯝ ꯈꯨꯏꯪ ꯑꯃꯅꯦ ꯑꯗꯨꯅ ꯍꯧꯗꯣꯛꯑꯝꯃꯦ ꯑꯩꯈꯣꯏ ꯆꯥ ꯂꯣꯜꯂꯛꯑꯒꯦ ꯍꯥꯏꯅ ꯃꯥ ꯆꯠꯈꯔꯦ ꯃꯣꯏꯒꯤꯅꯦ ꯃꯥꯅ ꯂꯣꯜꯂꯤꯁꯦ ꯑꯥꯗꯅꯦ ꯑꯩꯈꯣꯏ ꯍꯤꯇꯔꯗ ꯂꯩꯌꯦꯕ ꯃꯣꯏꯒꯤ ꯄꯦꯔꯦꯡ ꯃꯅꯨꯡꯗ ꯑꯗꯨꯒꯗ ꯂꯣꯜꯂꯒ ꯄꯨꯔꯛꯏꯅꯦꯕ ꯆꯥꯛ ꯍꯤꯟꯖꯥꯡꯒ ꯍꯥꯏꯗꯤ ꯆꯥꯛꯄꯨꯗꯤ ꯅꯠꯇꯦ ꯆꯥꯛꯇꯤ ꯑꯗꯨꯝ ꯃꯣꯏ ꯃꯦꯁꯇꯒꯤ ꯂꯧꯕꯅꯤ ꯍꯤꯟꯖꯥꯡꯁꯨ ꯂꯧꯔꯤ ꯑꯗꯨꯒ ꯑꯦꯛꯁꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯊꯣꯡꯕ ꯈꯣꯠꯄꯗꯣ ꯑꯗꯨ ꯃꯥꯅ ꯇꯧꯔꯒ ꯂꯩꯅꯦꯕ ꯑꯗꯨꯅꯦ ꯑꯗꯣ ꯏꯪꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯀꯩꯅꯣ ꯁꯤꯕꯨ ꯕ꯭ꯔꯁ ꯇꯧꯊꯣꯛꯑꯒꯦ ꯂꯥꯛꯑꯅꯤ ꯄꯣꯔꯛꯑꯅꯤ ꯃꯥꯗꯤ ꯑꯩꯈꯣꯏ ꯐꯃꯨꯡ ꯆꯪꯅ ꯆꯥꯏꯕꯅ ꯑꯗꯣ ꯑꯩꯈꯣꯏ ꯃꯄꯥ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯄꯨꯔꯛꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯅ ꯂꯩꯔꯕ ꯊꯕꯛꯀ ꯁꯨꯗ꯭ꯔꯕ ꯊꯥ ꯑꯝꯗꯅꯦ ꯃꯥꯏꯒꯁꯦ ꯁꯨꯝ ꯌꯥꯝꯅ ꯄꯣꯡꯈꯠꯂꯛꯀꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯕ ꯑꯩ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯀꯣꯟꯗꯣ ꯐꯦꯡꯉꯝꯗꯦ ꯀꯣꯟ ꯐꯦꯡꯗꯣꯛꯑꯦ ꯑꯗꯩꯗꯤ ꯐꯤ ꯁꯨꯅ ꯂꯣꯏꯔꯦ ꯉꯁꯤ ꯊꯕꯛ ꯂꯣꯏꯔꯦ ꯐꯤ ꯁꯨꯅꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯃꯄꯥꯟꯗ ꯐꯧꯗꯣꯛꯑꯅꯤ ꯃꯄꯥꯟꯗꯁꯨ ꯐꯧꯐꯝ ꯐꯖꯕ ꯂꯩꯔꯝꯃꯤ ꯌꯥꯝ ꯐꯖꯅ ꯑꯁꯤꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯅꯨꯗꯜꯁ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯒ ꯃꯣꯏ ꯁꯥꯎꯠ ꯏꯟꯗꯤꯌꯟꯁꯨ ꯇꯧꯔꯤ ꯃꯥꯅ ꯁꯤꯅ ꯃꯦꯁꯀꯤ ꯑꯩꯈꯣꯏ ꯅꯨꯗꯜꯁꯤꯅ ꯃꯄꯥꯅ ꯍꯧꯕꯤꯔꯛꯏꯅꯦ ꯑꯗꯨꯒ ꯑꯁꯤꯁꯤꯅ ꯃꯣꯏ ꯀꯦꯟꯇꯤꯟ ꯃꯦꯁꯀꯤꯅꯦ ꯍꯥꯏ ꯃꯥꯜꯂꯦ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯑꯗꯨ ꯆꯥꯔꯁꯤ ꯆꯥꯒ ꯊꯛꯈ꯭ꯔꯦꯅꯦ ꯋꯥꯎ ꯍꯥꯎꯕ꯭ꯔꯥ ꯀꯩꯅꯣꯅꯤ ꯑꯦꯂꯥꯏꯆꯤꯔꯥ ꯃꯤꯅꯥꯏ ꯗ꯭ꯌꯨꯇꯤ ꯇꯧꯅꯕꯅꯤ ꯁꯨꯒꯥꯏꯕꯗ ꯅꯨꯡꯉꯥꯏꯇ ꯇꯣꯛ ꯂꯥꯎꯔ ꯃꯈꯣꯟ ꯇꯥꯅꯦꯅ ꯏꯁ ꯑꯃ ꯑꯩꯈꯣꯏ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯗꯣꯟ ꯑꯃ ꯀꯥꯕ ꯉꯝꯃꯤꯅꯦ ꯆꯥꯗꯦ ꯃꯅꯥꯇꯣꯟꯅ ꯅꯝ ꯌꯦꯡ ꯀꯩꯅꯣ ꯁꯤꯕꯨ ꯅꯠꯇꯦ ꯑꯀꯥꯕ ꯃꯣꯏꯁꯦ ꯍꯪꯒꯥꯝ ꯃꯔꯨꯅ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨ ꯍꯥꯎꯋꯦ ꯄꯨꯡ 3ꯗ ꯍꯧꯔꯕꯗꯤ ꯑꯗꯨ ꯏꯪꯗ꯭ꯔꯤ ꯑꯗꯨꯗꯤ ꯑꯍꯤꯡ ꯄꯨꯡ 3ꯗ ꯍꯧꯋꯤꯅꯤ ꯑꯩꯈꯣꯏ ꯁꯣꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯁꯤꯗꯤ ꯍꯥꯎꯕ꯭ꯔꯥ ꯕꯦꯕꯤ ꯁꯦ ꯂꯥꯁ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯥꯁꯇꯥꯁꯦ ꯕ꯭ꯔꯦꯛꯐꯥꯁ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂ ꯆꯠꯈ꯭ꯔꯦꯅꯦ ꯑꯩꯕꯨ ꯑꯩꯅ ꯕꯥꯊꯔꯨꯝꯗ ꯂꯩꯔꯤꯉꯩꯗ ꯃꯣꯏ ꯃꯃꯥꯟꯅꯕꯁꯤꯗ ꯁꯨꯝ ꯂꯩꯕꯁꯤꯡꯁꯤꯅ ꯀꯧꯕ ꯂꯥꯛꯑꯦꯕ ꯑꯗꯣ ꯃꯝꯃꯤ ꯆꯠꯂꯨꯔ ꯍꯥꯏꯅꯗꯤ ꯍꯥꯏꯔꯝꯃꯦ ꯑꯩꯅ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯒꯅꯦ ꯃꯥꯗꯤ ꯑꯩ ꯕꯥꯊꯔꯨꯝꯗ ꯂꯩꯌꯦꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ ꯃꯥꯜꯂꯤꯅꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂ ꯆꯠꯈ꯭ꯔꯦ ꯐꯤ ꯐꯧꯗꯣꯛꯀꯦ ꯇꯧꯕ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯀꯥꯏꯗ ꯀꯧꯔꯨꯗꯣꯏꯅꯣꯕ ꯁꯤꯕꯨ ꯑꯗꯣ ꯃꯄꯥꯗ ꯐꯣꯟ ꯇꯧꯕ ꯃꯄꯥ ꯃꯥ ꯂꯥꯛꯀꯦ ꯍꯥꯏꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯐꯤ ꯐꯧꯗꯣꯛꯀꯦ ꯇꯧꯕ ꯐꯧꯗꯣꯛꯇ꯭ꯔꯤꯌꯦ
ꯑꯗꯣ ꯐꯃꯨꯡꯒꯁꯤꯗꯤ ꯂꯣꯏꯁꯟꯒꯦ ꯑꯩꯈꯣꯏ ꯃꯄꯥꯅ ꯕꯖꯥꯔ ꯆꯧꯁꯦ ꯁꯤꯗ ꯕꯖꯥꯔ ꯑꯆꯧꯕ ꯑꯃ ꯂꯩꯌꯦ ꯅꯣꯡꯃꯥꯏꯖꯤꯡꯒ ꯌꯨꯝꯁꯀꯩꯁꯦꯟꯒ ꯑꯣꯏ ꯃꯥꯜꯂꯦ ꯌꯥꯝ ꯆꯥꯎꯅ ꯐꯝꯕ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨ ꯆꯧꯁꯦ ꯌꯥꯏ ꯑꯗꯣ ꯑꯩ ꯂꯣꯏꯗꯤ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯁꯤꯅꯤ ꯊꯣꯡ ꯂꯣꯟꯁꯤꯟꯅ ꯊꯝꯃꯨꯔꯦ ꯇꯧꯔꯤꯁꯦ ꯑꯩ ꯃꯄꯥ ꯀꯧꯈꯤꯅꯤ ꯂꯥꯛꯈꯤꯗꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯊꯣꯡ ꯂꯣꯟꯁꯤꯟꯅ ꯊꯝꯃꯝꯃꯦꯅ ꯇꯨꯝꯃꯒꯦ ꯀꯟꯊꯥꯜ ꯍꯧꯔꯒ ब्लैंकेट से लौरगा अमुक तुम्मगे उपाय लेते लुंगे तुमथोगे अरु न काय चलुनो मखादागा फमना तोइजोंने अदो नाको बजार चति मवांग आई फी अमता फौदोंगीगे ना खो कोदे मदai सिंजे कंगारो यमबो तोबदी सनजनी बुबिरोदना ओकिंजरे कोमेगने ना बारमन तो साबुन दादो मैंने फीगे से कंग फजरना सु साफना द कोटिया बातु फीगे फबम लेते सिना अदुम चान मिंगरे कमाय तो या फाय यादा फबम ले फीसे कोकते हम दु खरा चुबसे फी तुझे सी फतर कुइरम जे आइना सिजना बने दु फी फौदो लोरबनिना अखोय केनो तौर फी फौदो लोरबना बाजार चलोरगे मैम अदो अखोय सोनोदी ममानबा अमगा मा गेम साना ले हौरे अखोय रूमदा अदो अमते येंथोगीगे मोय करेबा काची गोरा आइरे कदुम हाइरि मफमसे कइदो आइदि बमिंजे बार बार काविनी अदो के काची गोरा आइरो रचा काही कुची बाजार चलोगीगे कई जेंगोगे हंगाम दिले ओ बंगारा तो लिखा हुआ हैं पामी जोली न फुदला बस के दो दिन पामी न ए होई ना हो गयो कैसा दुनिया हमारे का की चले हंगाम दी चले आई हम पूगी दारी हंगाम फुलगोबी से सिबु क्या पे आलू न वो मैम थोए ना बिदि मना का नि तांग हो सी मोरक से कोई मपादी सानिंग द मारे आई हेंग सलम दाई पुता कई लेबू क्या है बा लेबू हुम द तरा जामना तांग ने दुदी ओ निफु चमा नै दुदी निफु दि आइना लाम दाइ द सारे या बाइसो मैम हिम यौरे ए बजादी हम चाउ कोचु हेना दि तांग देदा यामना दि हेना तांग दु नतेबा सुम दुम हेना दि तांग दु नते दुगा nga marak ti channel tre nga marak se khoi mapa nga lawne na tawini aba do nga do hojik se thing man loira ba ma gari pula ku du gari du gi mapu do kaurei mare phone tawrei mare aba duna chele hodi khoi mapa chak lobo chakhi dore adu mogi mes ta kai jong ba chicken mahi lam ga cha du ri ngase खंगे नंग जहां पूरा ला नंग बिजा बदुनी हजिक चादि जो उपाय लेते के दउदुली सिदा थोंगनबा थांगनबा दु लेतबनिना ने सागलामे बोइदि अदो कोइ मपा हेचा हिजांग लोइन पुलाय चिकन थोंग बसे उने मोय से मुरब को तवि कई नोंगदे अमाना कोइ मपा नंग ngौरे ए हवाई थोंगबा लेरे अमाना चिकन मखोंग नेबा अंगौबसे ने अमा ngौथोगा लाई मारे तिलौ चनम दौरगा दो से लेरे चा हिजांग से अदे हवाई चंग मोय हवाई से हाउदी हाउ इसु कई चाव है नु परू कई चाव बा मोदी कोई ना का चलो रे मैम आईदी चाक तो लो रे हिपना ले रे सारे मा चाले पे परू पिज्जा बचागा आई नहीं खा ले बे em मन का ने आई दे हो बा ने बि ना आई ने ngang thu ba du ne thom dai du dai mai de kining ai ke imporam dare ba ne आइलेना से इन पोरा नो आइदि पोरा आइलेना तनी दा यावरक त्रिबा अदो इन पोरा नो इन हाइबा दो मा पुना ले समोसा का कचोरी का असाबन चटनी का हिपना ले रे ससन ले रे अदो अदुना का अना रो ना क्या भी कबोय क्या भी बकी बचाओ जापन दीदी दा
KG the champion people, she am the tang the man. Say money to them. I should name a pang I little minute about China hipping at the duty Chakara Minato air, Adoma, the Halakpaga, Maggie Su, we selected had Mamata Miracle, I don't know if Baggy Maggie happen, Nahan, I never do the young and give a dog. I do okay, no go to get never in there, but then the pan get over. I do pan be the name, and the young guy to do it. I got to now say, you know, I see bow. Although I never like when they were, we man was in a dancing like who Paru jam into the man. Kaizani, chicken char, piece, Nacha, piece, and my piece new. Pork behind. My say, you can see, cannot talk about them. Bow. Bow the mouth, ain't told the mouth. Parana man, a lane, a pigeon in Manina Pigeon. A quite get on Haying Mala, a quite lager says at the lawyer, but in a sack or a lawyer. Samosa, he gave me Mamma Papi the Gajum. Nang beating I did me like which and be like I can do kimatic chai based on the lawyer when he Consider my Mazanga. I'm going to go like that. Chutney is how, eh? Can you see Makai Matona singing Rati? Some of the Lexis town. Simply but the Zimacano, I cannot to sell up with my a quite Sahidam for a 2 man. A quite blocks a pilot, them a panambo talk to a minute. Maggie Susuti Panzadabaqua. Magi suatu matam masu matam leja dabaga dugai di aina thuning dabaga sa mana le sa baga thak paga natana mayam do udningai karim lai tre ta wise ado koi ta mona matam sangdra mina upai su leja daba ado kai kai video khara semwa daba se semba ngamdre ba khanna di ade ka di khanna ga lai ni mayam mafam koiru ne kholu ne ne ado koi bangamdre chat bangamdre ha ing mana suloi ba ing mana suloi ba ai di ing mana muloi re do akhoi ma pa de mo duty de halak da akhoi ki sana bu thakna bu to bi da bari na mai su mata mu lai tre ba ado ne do cha hi jang di loi na pura ga la ado akhoi gi hijang se ngalake akhoi ma pa na thong ba di na te kada gi ne ba Odisha gi na ra Odisha gi ne Bao ne alu ni kilo chandai sina oi irong ngasi mu Odisha gi kaino na thong ba measure am na thong ba cha thara ge adu gai di akhoi noi mes ki na kari thong ba akhoi mesi mana ko bi ngori ko ke hawai pare oh sawai ke chaning de da maya my gi favorite su pore kai dang tilo na hin sa char ai hu jik sa ro ge no cha khar ta ko ko bi sik kai na angu ba porak dai ne ko bi pore yo ne sa ki phin de lo thok pe mo na pa thore ni angang ngoi leiban na ju sa ba kai dun si hang leiban na tengo ta pa tengo sa ni angang ngoi irong ba ba hoi ko ji ni pa sa yo ya ma yo mai sigi ge no se luare ma pa na in bi de ma pok sa sexy ne kana do ma uncle lo papa ke sa Papa. Nam. Bau papa. ha do uncle ni ne do Bau papa. nang papa ni ya nang ma min ke ko ge Ladip. ha Ladip. se je nga hai ro kai ma min ko ge Ladip. Ladip Rajdip hai udana Ladip. Ladip Ladip. sa tu ngana ngara pro sa be pobira nu ja re pora nu dui kwa da cha rồi how do na ao đi đây chứ rồi bác con này cái nó sao nó mà sinh thì dùng này mà cô ta không được đâu ai Manipuri ki juga one buten ai Bantu. baru amma nih harus amma Mama. ah Ani. ah ahum Bau.
ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯑꯦ ꯍꯥꯎꯈ꯭ꯔꯦ ꯍꯤꯟꯖꯥꯡꯗꯣ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯒꯤ ꯃꯣꯏ ꯀꯩꯕ ꯃꯦꯖꯔꯗꯣ ꯎꯔꯤꯁꯥꯒꯤ ꯃꯦꯖꯔꯁꯤꯅ ꯉꯥ ꯊꯣꯡꯕꯁꯦ ꯕꯥꯎ ꯊꯣꯡꯕꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕꯀꯣ ꯍꯥꯎꯇꯕ ꯍꯥꯏꯗꯤ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨꯒꯅꯦ ꯑꯩꯅ ꯑꯩꯈꯣꯏ ꯃꯄꯥꯅ ꯏꯔꯣꯜꯂꯛꯄ ꯍꯥꯏꯗꯤ ꯇꯤꯜꯍꯧꯒ ꯀꯩꯅꯣ ꯇꯤꯜꯍꯧ ꯃꯅꯥ ꯍꯥꯞꯄꯦ ꯑꯂꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯏꯔꯣꯜꯂꯛꯏꯅꯦꯕ ꯑꯗꯨꯗ ꯁꯨꯝ ꯆꯥꯕꯗꯕ ꯄꯨꯛꯀ ꯄꯤꯛ ꯊꯟꯈꯔꯦ ꯑꯗꯣ ꯆꯥꯛꯄꯨꯗꯤ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ ꯁꯤꯡꯒ꯭ꯔꯥ ꯆꯥꯁꯟꯈꯤꯕꯗꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯄꯥ ꯏꯔꯣꯟꯕꯗꯨꯗꯤ ꯈꯨꯍꯥꯎ ꯑꯃꯅꯦ ꯑꯗꯨꯒ ꯉꯥ ꯑꯃꯒ ꯇꯧꯔ ꯆꯥꯔꯦ ꯑꯗꯣ ꯃꯆꯥꯅꯨꯄꯥ ꯄꯔꯨ ꯏꯜꯂꯤ ꯌꯦꯡꯉꯨ ꯉꯥ ꯑꯩꯁꯨ ꯈꯜꯂꯦꯕ ꯃꯍꯥꯎꯗꯣ ꯍꯦꯟꯒꯠꯂꯦꯕ ꯃꯥ ꯉꯥ ꯃꯇꯨꯡꯒ ꯍꯥꯞꯅ ꯄꯨꯔꯛꯑꯦ ꯑꯗꯩꯗꯤ ꯍꯥꯎꯔꯦ ꯐꯖꯅ ꯑꯗꯣ ꯑꯩꯈꯣꯏ ꯄꯔꯨ ꯑꯩꯅ ꯆꯥꯛ ꯏꯟꯒꯦꯒ ꯌꯥꯗ꯭ꯔꯦ ꯃꯄꯥꯅ ꯏꯟ ꯇꯧꯏꯁꯤꯡꯗꯣ Baby love you. ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯇꯣꯛ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯀꯣꯟ ꯐꯦꯡꯗꯣꯛꯑꯅꯤ ꯀꯣꯟ ꯐꯦꯡꯗꯣꯛꯑꯒ ꯀ꯭ꯋꯥꯒ ꯂꯩꯕꯤꯔꯛꯑꯅꯨ ꯃꯥꯉꯣꯟꯗ ꯂꯛꯅ ꯂꯩꯔꯦ ꯀ꯭ꯋꯥꯗꯣ ꯄꯨꯔꯛꯑꯣ ꯍꯥꯏꯔꯦꯅ ꯀ꯭ꯋꯥꯒ ꯄꯨꯕꯤꯔꯛꯑꯅꯨ ꯍꯧꯖꯤꯛ ꯅꯪꯒꯤ ꯍꯥꯄꯦꯟꯗꯣ ꯌꯦꯡꯉꯁꯤ ꯅꯪ ꯑꯝꯇ ꯁꯦꯠꯅꯁꯤ ꯌꯦꯡꯉꯣ ꯑꯗꯨꯒ ꯅꯨꯡꯗꯥꯡꯅꯤꯅ ꯍꯧꯖꯤꯛꯄꯨꯗꯤ ꯐꯣꯠꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯗꯤ ꯆꯥꯕ ꯄꯣꯔꯛꯏꯅꯦ ꯀꯔꯝꯕ ꯑꯣ ꯐꯣꯠꯂꯝꯒꯦ ꯔꯦꯗꯤꯗ ꯄꯨ ꯂꯥꯛꯏꯅꯤ ꯖꯦꯇꯨꯝꯒ ꯀꯩꯅꯣꯒꯗꯣ ꯀꯩꯅꯣ ꯁꯨꯠꯀ ꯖꯦꯇꯨꯝꯒ ꯁꯨꯠꯀ ꯄꯨꯔ ꯂꯥꯛꯏꯅꯦ ꯂꯪꯒꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣই ꯃꯄꯥꯁꯤ ꯌꯦꯡꯉꯒꯦ ꯉꯥꯏꯍꯥꯛ ꯆꯥꯛ ꯆꯥꯕꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇ꯭ꯔꯁꯨ ꯃꯄꯥꯟꯗꯗꯤ ꯏꯪꯕꯅ ꯑꯩꯗꯤ ꯊꯣꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯄꯥ ꯍꯣꯏꯗꯤ ꯏꯪꯗ ꯃꯥꯜꯂꯦ ꯌꯦꯡꯉꯨꯗꯨ ꯃꯥꯗꯤ ꯂꯤꯠꯇꯦ ꯑꯗꯣ ꯑꯩꯗꯤ ꯁꯨꯝ ꯐꯃꯨꯡꯗ ꯂꯩꯃꯟꯅ ꯏꯪꯉꯤꯅꯦꯕ ꯑꯗꯨꯅꯦ ꯃꯄꯥꯟꯗ ꯑꯗꯨꯒ ꯐꯨꯔꯤꯠ ꯖꯦꯀꯦꯠ ꯂꯤꯠꯂꯛꯇꯦ ꯀꯩꯒꯤ ꯑꯗꯨꯅꯤ ꯏꯪꯉꯦꯕ ꯁꯤꯗ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯍꯥꯄꯦꯟꯁꯦ ꯄꯨꯊꯣꯛꯑ ꯌꯦꯡꯒꯦ ꯀꯩꯒꯤꯗꯧꯔꯒꯦ ꯑꯩ ꯈꯪꯗꯦ ꯑꯩ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯄꯨꯊꯣꯛꯑꯦ ꯄꯨꯔ ꯂꯥꯛꯑꯦ ꯑꯩ ꯀꯔꯤꯝ ꯍꯥꯏꯗꯦ ꯅꯉꯣꯟꯗ ꯀꯔꯤꯝ ꯉꯥꯎꯔꯦ ꯀꯥꯏꯅ ꯆꯠꯂꯦ ꯍꯥꯄꯦꯟꯁꯦ ꯍꯥꯟꯅ ꯁꯦꯠꯅꯁꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯥꯏ ꯇꯤꯟ ꯃꯅꯥ ꯄꯪꯕ ꯐꯣꯠꯂꯒꯦ ꯐꯣꯠꯄ ꯍꯥꯏꯗꯤ ꯅꯪ ꯀꯜꯀꯇꯥꯗ ꯊꯨꯡꯉꯒ ꯆꯠꯀꯅꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯁꯨ ꯌꯥꯏꯅꯦ ꯑꯩ ꯄꯨꯔꯛꯑꯝꯗꯁꯨ ꯌꯥꯗ꯭ꯔꯣ ꯁꯦ ꯅꯪ ꯇꯤꯀꯦꯠ ꯀꯛꯑꯕꯣ ꯀꯔꯤ ꯀꯜꯀꯇꯥꯗꯩ ꯀꯩꯕ ꯀꯜꯀꯇꯥꯗꯒꯤ ꯆꯤꯟꯅꯩ ꯀ ꯃꯇꯝꯗꯒꯤ ꯀꯩꯕ ꯑꯣ ꯅꯪꯅ ꯂꯩꯔꯝꯗꯣꯏꯁꯦ ꯗꯦꯠ 2ꯗ ꯗꯦꯠ 2ꯗ ꯑꯁꯤꯗꯒꯤ ꯊꯣꯛꯂꯒ ꯗꯦꯠ 3 ꯑꯥꯗ ꯊꯨꯡꯉꯒ ꯗꯦꯠ 3 ꯅꯨꯡꯗꯥꯡ ꯇꯔꯣ ꯂꯩꯔꯝꯗꯣꯏꯁꯦ ꯑꯗꯣ ꯈꯪꯒꯥꯎ ꯐꯨꯔꯤꯠꯇꯣ ꯑꯣꯏꯅ ꯁꯦꯠꯅꯗ꯭ꯔꯕ ꯑꯣ ꯈꯥꯀꯤꯗꯣ ꯁꯨꯝ ꯁꯦꯠꯇꯨꯕ ꯑꯣ ꯑꯣ ꯑꯃ ꯌꯦꯡꯉꯨ ꯀꯌꯥꯝ ꯂꯤꯆꯅꯤꯡꯉꯔꯅꯣ ꯌꯦꯡꯉꯨꯅꯦ ꯇꯧꯏꯁꯦ ꯌꯦꯡꯉꯨꯅꯦ ꯑꯆꯥ ꯃꯄꯥꯅ ꯁꯦꯠꯂꯤꯒꯦ ꯃꯥꯁꯨ ꯇꯧꯅꯤꯡꯉꯤꯕ ꯃꯄꯥ ꯇꯧꯔꯤꯒꯦ ꯃꯥꯁꯨ ꯇꯧꯅꯤꯡꯉꯤꯕ ꯇꯧꯏꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩ ꯃꯩꯃ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯁꯨꯔ ꯂꯥꯛꯏꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯌꯥ ꯑꯗꯣ ꯖꯥꯔꯦ ꯁꯤꯚꯥꯏ ꯗ꯭ꯔꯦꯁꯇꯒ ꯊꯣꯛꯑꯕ ꯅꯣꯛꯅꯅꯦ ꯁꯤꯅꯤ ꯌꯥꯔꯦ ꯂꯣꯏꯅ ꯈꯪꯉ ꯄꯨꯝꯅꯃꯛ ꯌꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯏꯗꯤ ꯀꯣꯝꯕ ꯑꯗꯣ ꯁꯨꯝ ꯀꯩꯅꯣꯁꯤꯡꯗꯣ ꯕꯇꯟꯁꯤꯡꯗꯣ ꯀꯣꯝꯕꯅꯦ ꯑꯗꯨ ꯂꯣꯏꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯑꯃꯨꯛ ꯄꯦꯜꯂꯕꯅꯤ ꯌꯦꯡꯉꯨꯅꯦ ꯐꯩꯖꯣꯝ ꯃꯥꯜꯂꯦ ꯐꯩꯖꯣꯝ ꯑꯩꯁꯦ ꯌꯥꯝꯅ ꯊꯣꯛꯃꯛꯅꯤ ꯆꯍꯤ 2 ꯃꯇꯨꯡꯗ ꯆꯍꯤ 2 ꯃꯃꯥꯡꯒꯤꯗꯤ ꯆꯍꯤ 2 ꯃꯈꯥꯏ ꯃꯃꯥꯡꯒꯤꯗꯤ ꯆꯞ ꯆꯥꯔꯤ ꯑꯩ ꯆꯞ ꯆꯥꯔꯤ ꯅꯪ ꯅꯕꯨꯛ ꯆꯥꯎꯗꯦ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯆꯍꯤ 63 ꯑꯗꯨ 63 64 65 ꯁꯨꯔꯛꯑꯗꯤ ꯅꯕꯨꯛꯇꯣ ꯆꯥꯎꯊꯣꯔꯛꯑꯅꯤ ꯑꯗꯩꯗꯤ ꯍꯅꯨ ꯐꯥꯔꯒ
ꯑꯗꯨ ꯆꯥꯎꯊꯣꯛꯇꯔꯕꯗꯣ ꯑꯗꯨꯏꯗꯤ ꯅꯌꯥꯡ ꯀꯪꯍꯜꯂꯣ ꯑꯗꯨ ꯑꯩꯗꯤ ꯑꯃꯨꯛ ꯑꯅꯧꯕ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯖꯥꯔꯦꯗꯅ oi girai da ꯏꯁ ꯁꯤꯃ ꯍꯔꯥꯎꯏ ꯁꯨꯝꯅꯤ ꯀꯌꯥ ꯍꯔꯥꯎꯏꯅꯣ ꯁꯨꯝ ꯇꯧꯅ ꯁꯨꯝ ꯆꯠꯄ ꯃꯇꯝ ꯌꯧꯁꯜꯂꯛꯇꯣꯔꯦ ꯗꯤꯟ ꯅꯨꯃꯤꯠꯁꯦ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯑꯗꯨꯝ ꯂꯥꯛꯄꯒ ꯍꯞꯇꯥꯃꯨꯛꯇꯅꯤꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯉꯥꯏꯁꯜꯂꯛꯑꯦ ꯍꯤꯞꯅ ꯑꯗꯨꯝ ꯃꯇꯝ ꯆꯠꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯇꯥꯏ ꯃꯌꯥꯝ ꯊꯕꯛ ꯀꯟꯅ ꯁꯨꯗꯕꯤꯗ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯂꯨꯈꯥꯛꯀꯁꯦ ꯂꯣꯏꯁꯜꯂꯨꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯀꯟꯊꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯐꯝꯅ ꯂꯩꯔꯗꯤ ꯇꯜꯂꯅꯤꯕ ꯑꯗꯣ ꯀꯣꯟꯒꯁꯦ ꯐꯦꯡꯗꯣꯛꯑꯒꯦ ꯂꯣꯏꯁꯜꯂꯒꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯎꯠꯄ ꯉꯝꯗ꯭ꯔꯦꯀꯣ ꯆꯥꯕ ꯊꯛꯄ ꯅꯠꯇꯅ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯃꯛꯇꯤ ꯑꯣꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯅ ꯉꯝꯖꯕꯁꯦ ꯎꯠꯂꯦ ꯑꯩ ꯑꯥꯗꯒꯤꯗꯤ ꯈꯜꯂꯒ ꯂꯥꯛꯑꯦꯕꯀꯣ ꯃꯌꯥꯝ ꯌꯦꯡꯍꯜꯂꯒꯦ ꯍꯥꯏꯗꯤ ꯀꯣꯏꯕ ꯆꯠꯀꯦ ꯍꯥꯏꯗꯅ ꯈꯟꯖꯔꯝꯃꯦꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯨꯝ ꯏꯪꯕꯒ ꯀꯔꯤꯒ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯁꯨꯝ ꯃꯌꯥꯝꯗꯁꯨ ꯎꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯅꯣꯡꯃꯒꯤ ꯔꯨꯇꯤꯟꯁꯦ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯔ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯦ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯟꯖꯔꯒꯦ ꯂꯨꯈꯥꯛꯁꯦ ꯂꯣꯏꯁꯟ ꯈꯣꯠꯆꯟ ꯇꯧꯔꯒꯦꯕꯀꯣ ꯑꯗꯣ ꯒꯨꯗ नाꯏꯠ ꯕꯥꯏ Good idea. Bye bye. Jane करता है ऐसा क्या TV Jane. जैन करता है ऐसे ऐसे करता है TV Jane. जैन करता है TV Jane. हाँ Yeah. बाबू का उधर तेरा फ्लाइट में प्लेन तेरा किस में फ्लाइट में जाएगा नहीं समझ नहीं बाबू बाबू नंग ट्रेन दा कई क्या बेचने आता है मामा ट्रेन ये हाँ पानी हाँ अदुइदी पोटी कभी करी कभी अदुमाई लाइबा